Laingangna resettlement gi paikhatlakliba thabak thoram miyam da mayek sengna khanganduna IDP singi mipaiba kokhangadabni thazaba pikiba wafam thabakta onthoktrabadi laingakta miyamna thazaba manglakani haina coordinating committee on Manipur integrity gotkomi gi convener khuraizam athoguna phongdorakli tha asigi manungda IDP sing masagi mafamda hanjin hangadabni haina lamboi khongnangkongda tha asigi amadagi lepalaitana chatharakpa wakat mifamda ngasi saruk yaraduna athobana wami singa unaba amada hai sangsilakliba khongjang asigi manung channa atopa relief camp singdasu ahing yarek luraba matung makha chatharakpa oina ngarang su kokomigi thongmi sing ima ibel sing amadi IDP gi mihut sing yauna makhoi gi awabda saruk yaba oina moirang college ta hangliba relief camp da yareki loinana mafam aduda lairiba IDP sing na thengnariba awab sing khudong chadaba sing kupna khana naina ki IDP sing na thengnariba awab sing mayek sing na khangi hairabadi resettlement gi thabak thoram sing da thodang loriba administrative officers singsu ahing amatang oirabisu relief camp yarekpa mathau tai maduna makhoina chahi ani makai hena thengnarakliba chaitheng adu mayek sengna khangba ngamgani thajai hauzik lairiba fibam sing asigi matangda ngasi security advisor ga mipam pangthokuna IDP singna thengna horiba issue sing pukhatuna khangna ki lengangna thajaba pi khibagi matung inna tha asigi manungda lanjenaraba miyoi sing mayumda hanjin hanfam to I thamkiba wafam thabak ta onthoktrabadi lengakta IDP amadi miyamna thajaba manglakani tha asigi lemhoriba numit sing asida thabak onthokfom to I ngasi phawda lenga ki maikedi mafam kharada maming gi oina resettlement gi thabak satharabasu apenba oidribanina makhata na wakat mifam adumak sathakigni tha asigi amadagi hauduna ngasi phawba numit khudingi resettlement gi matangda lengakta memorandum pisindura lakli adumakpu laibak thibadi ngasi phawba ningthina paukum pirapa laitri lanjenariba sing mayumda hanjin handaba mayum oiba yumpham oiba memorandum sing adugi paukum amata pidaba asina resettlement gi thabak thoram sing tawiribra tawdabra haibagi achobo wahang lakle hainasu mahakna makha takhe Mawchai khai mamang lekai torbung amadi akoi bagi mafam sing asigi kunanjan bagi matang asi akoi security gi maroina issue sing asi review tongnan bagi wasing tana jagani aduga loina na akoi ifal iski DC ga su akoi ngarang phaminai hai badugi matungin na akoi itham amadi akoigi sona kanda dolai thabi amadi leitan kopi gi saruk sing asida su kun hanjanna bagi magi process ama haunana bagi wafam sing akoi tana tingna ba hobu leire masigi su security gi da akoi lapses khara leiba haiga da khara akoi ya no berek saga da ukol ka da madugi process da taptha bagi maram sing asi identify to minare madu akoi ngasi meeting da su soidana akoi thonjaragani